Good morning. Ngasi lebak po numit ko. Lebak po numit card ki message hapetang yung minarase ko. Ado lebak po numit ahambada ko number se 69 leire. Aduga kalada na angang bagumba kay gumba dumaina use to bibe ko. Aduga amana chak thong bada sum kay no mahapon habse ko chak thong basida ko na hapaya base hadi angang ba machugi pot ama heta hairas ne ko. Angang ba machugi pot haina hari khamen sin basu kitang ngang tak tai beetroot haras ne ko kadang ngang dra. Aduna hadi vegetables ta haira ga so kitang angang ba machugi pot gumba kay gumba dumaina ko na cheng su bada kay dumaina happy be ko. Ado ko na nung tigi lok thok dumaina hadi card ahum katang card number 1, card number 2, aduga card number 3 ko. Adudagi amma khanbirase ko hadi sidagi lawthoktoriba card ahum sidagi ko hadi card number 1 leire, card number 2 leire, aduga card number 3 leire ko hadi first card, second card and third card ko. Ado sida ngasai gi hadi karamba keno lake haibado hapetang yengase ko hadi number 1 dana kari energies lake, number 2 dana kari energies lake natraga number 3 dana karamba energies lake haibado hapet yengase ko. 1 khanba ngai gi oni yengase ko ahambada ko 1 khanba ngai gi oina laise ko. Aina tawriba aina nomiba keno haris thabak haris ne ko mahidi soidana chagani kitang ngai ba khotpa dumaina gumba oire ko sida leko ngai ba oiba yai aduga manifestation gumba taw matam da so ingonda phangba khotpa oigani ko hadi any kind of manifestation hajina akoina purnima da tawba thashi da tawba portal da tawba oiro ko aduga sum hadi sagon sen gi monday gi sudum tawba sum yawina akoina marak marak ta dumaina manifestation gumba tawba khotpa leraga su ko adum basudum phangjaba khotjaba dumaina gumba oiri ko honari ba aina tawriba kholiba ma'am se hadi result reward phango habane ko sida ahambagi card se gi meaning se ko ani shubadana se lai ko ani shubadu se lai se hadi thabakti mayam ama nomungani tawrongani ataraga su ko pai kaya hadi hojik se mi sing se na hai tare ko mi sing da ingonda phajana hadi keno tawte khote hairaga su mi na masak khangbidraga su ado ai hojik honariba haiba honariba mi haiba amado oiribani na hadi ai mi na nongta nongda hadi masak phajana khangbirakani hadi example set oin torokani ba hadi example set toba haiba ya athadi hai tare ko mama thanda si hotnaraga si phabo yor ini khol ini skaina hairak pa hai tare ko phana gumba dumaina thagat pi ba hairasne ko adori ne ga silai se ko aduga ahum suba ju hadi sida ju hotnaraga le ko mi je sudana nomdana khotana dumai taw le ko overall ngasi ki card ahum silai la iba kaino energy se kamaina no hai ganja da hotno hai bane ba hotno noi akoina hotnari ba kholiba mayam se sigi mahi soidana phangani hai bagi thrane ko silai se ko sisina koi ki card ki message le ko aduga timing sina ayu ki pung 3 ka min yang khai ma pandagi na pung amaga minute ama phawng lere ko adagi amung pung ani ga minute ni funi thoide na pung mari ga minute kun hundoi phawng lere adagi mung tang taret ka minute ko hundoi deina nipan ga minute ni funi thoi phawng lere ko adagi nungdang atheng baina pung 10 ga minute ama dagi na pung ani phawum lere ko sisna khoi gi ngasi gi oina afaba timing ko ado leba ko pa numit ki card message sida lere ko ado leba ko sam khoina tawba ya ba ya da ba mayam ama le ko hadi manifestation ko mataw matam da ngasai gi negativity remove tawbo ko pa do leba ko numit tawba ya ko hadi manifestation hadi third party removal da traga hadi kaino ma sam aingon da yet pa khot pa mi gumba lere adugi keno hari akoina aina mamang dugumba hapado hari tuesday gumba tawbo khopa dumai taro yai ko aduga amana tuesday gumba se tuesday and keno se hai tare ko thursday gumba kai gumba se ko pisanu sa gumba su pithok taba hai tare pot lai bo khopa duna makalam oigre ko natraga hari mingon da paisa nga taga dumai na pi bo khopa adu su khara avoid tabu ko adu se lere khogi ngasi gi oina daily card message se ma'am thank you